Mapangal Leiraba Ahenba Khutlai sing Ukraine Thabiraknaba Zelensky na Malemgi Leibaksingda haijakre. Russia na Ukraine Satharakpa attack sing hena kansilakpaga loinana Ukraine ki President Volodymyr Zelensky na Malemgi Leibaksingna Mapangal Leiraba Ahenba Khutlai sing Ukraine Thabiraknaba haijakre. Amarom the Russian force na Mariupol steel plant seize tawragani haina phongdokre. Masina Russian force na thomjilakliba city asigi hauji Ukraine ki khutta leiriba Aroiba maruiba stronghold ne karigumba Russian force ke wafam asi tasengna thabak waina pangthorokpa tarabade sayol nipal chupna satharakba lan asida Mariupol city na Russia na seize tawba khwaidagi chawba city oiragane hiram asigi matangda Ukraine ki defense ministry ki maikaidagi wafam amata phongdorokpa leitre maraksida Russia amadi Ukraine ki marakta satharakpa lan numit 59 sujilakhibaga loinana Britain United States amade Canada ki makok thongbo official sing na G20 mifamda Moscow gi mihut singge mathakta yaningdaba utpaga loinana mifam pangthokliba mafam adu thadoktuna thongnarakhrei mifam yaudaba loinana official sing aduna changsilakiba protest aduda India, China, Indonesia, South Africa amadi Saudi Arabia na chingba leibak tararomdi saruk yakhide Canada ki finance minister Prilia Freeland na social media da thadorokba photo amada meeting mapamdagi mapan thoklakiba Britain ge exchequer ge chancellor Rishi Sunak yauna atopa finance official tara utkibaga loinana Russia na Ukraine da sathariba illegal invasion asi global economy da piba sathiba threat amani haike Russia na mifam asida saruk yaroidabani natraga yaroidabani haina Freeland na makata na phongdokhe nakala maromda changsiliba lal asida Russia na thamliba makhoi ge pandam adu phangba ngamdre haina US ki Deputy Secretary of State Wendy Sherman na phongdokhrei mahakna makha taraduna Russia bu ningba kaheliba sigi maruoiba maramde nongsuplomdagi thamlagliba sanctions sing aduna ni haike UN Chief Guterres na Putin amasung Zelensky da mahakka Moscow amasung Kyiv ta unanaba haikhrei UN Secretary General Antonio Guterres na Russia amasung Ukraine animaki lupsingba singda mahakka unaduna Russia na masigi yumthangnaba laidakta Special military operation satharkiba matungda marata pa phibam ama lakhanabagi khongthang sing khanasi haina hogdokhrei Secretary General spokesperson Stefan Zudarikna yimsa kaisa numita statement amada haiki madude leibak pokba numiki nungthilda tongan ba letter sing Russia amasung Ukraine gi permanent mission sing da thaduna Vladimir Putin da Guterres pu Moscow da oknana ba amasung Volodymyr Zelensky na mahakpu Kyiv ta oknana ba khangan threi Duzarik na makata na haiki madudi lurabatan pamasida Secretary General na mahak Ukraine da maratapa phiba mamalakhan na bagi khongthang sing adu thuna lakhotpa yana bagi matangda khananai na ba pame masida natana United Nations ke Charter amasung international law da yumpham oiba multilateralism gi tungda oirakadaba phibam gi matangda khanaba pame Guterres ki warol paladuna haiki madudi Ukraine amasung Russian Federation animak United Nations hogdokiba member singni amasung leibak animak matam supa organization asibu kanna saugatuna lakhe UN gi top official asina Orthodox Christian singgi senglaba sayol manungda humanitarian aid corridor sing hangba yanaba Ukraine gi lan numit marini lepnaba leibak pokpa numitta appeal tawkhibane lan leplingai manungda civilian sing langoi chalaba area singdagi hondokpaga loinana Mariupol Donetsk Lugan samasung Kherson gumba awaba nanglaba mafam singda humanitarian tengbang sing phangangadavani haina Guterres na phongdokhibane amaromda Ukrainian negotiator singda Moscow na thajaba amata thamba ngamde haina Russian Foreign Ministry gi spokesperson Maria Zakharova na phongdokhrei Russia amasung Ukraine gi marakta satharakhiba negotiation process gi matangda comment piraduna Foreign Ministry gi spokesperson asina wafam asi phongdokhibane Ukraine gi Mariupol city Russia na mapungpha na khudum sankhrei Russian forcing na Ukraine gi maruoiba Black Sea gi port city Mariupol mapungpha na khudum salle haina Russian Defense Minister Sergei Shoigu na sagol sel numita President Vladimir Putin da khangan khrei haina media report sing na haide report sing adugi matungina Ukrainian militant lising ani hena city adugi Azovstal steel plant da hogjiksu thoklakpa yadana leire Aroibada tabiriba pumnamakpu thagatjari